अहानबदा मरोइबा पाव पिजरी लमदम असगे माहिरोई सिंह यूनियन की मिखलदा हैना पुकनिंग चंगली इंफॉर्मेशन टेक्नोलॉजी की लमजेलदा सरुक याबदी यामना नेमली हाइना चीफ मिनिस्टर ना फुंगदोखरे साना खोटनाबदा हौरकलिबा नहासिंग असि हेना यावहनबा ngamlabadi war on drugs mai pakpa ngamgani haina Manipur gi Youth Affairs and Sports Minister Govindas Konthozamna phungdokre double engine ni hairiba BJP lenga ki sel puthaba koknaba amadi ina kaira khunba singi furit khau chonaba pandamda yu legalize tawnaba warep lobani haina MPCC na phungdorakle Nupi macha amabu izat manghan lubagi lisang them khomai pokso e ki makhada chahi tara mari jail da laiduna thabak suhan bagi fadok amadi lupa lising manga fine thina ba ko rang khangan kre amadi hau ki pung kun mari da Manipur ge na COVID-19 ke anoba case taruk thingna kre asiba mata yaukidre Kurumzari, Poni TV na bizaba prime time Manipuri pau midiang tabiri besengbu Jennifer Sarmana taram nokchari. Hauzek pau sandok na bizari. Information technology ki matam asida Manipur gi nahasingi participation yamna namely college ki mikhal dadi makhoi masel funai malem gi chakot pagi lamjelda ngasadi science amati technology gi losing fangauda badi aremba tare haina Manipur gi chief minister N Birena high crane Wafamasi ngasi Innovation Hub Manipur IT Park Mantri Pukrida Pangthokiba Destination Infinity Manipur IT Startup Challenge Saruk Yaraduna Mahakna Phongdokhibani Mahakna High Innovation Hub Manipur IT Park asi Manipur khak natana Northeast ihan hanba oina BJP government na innovation tauki bringing out new ideas and generating new product haiba wakalon asida Prime Minister Narendra Modi gi Atmanirbhar Bharat amadi Vocal for Local anina initiative lauduna lingkhatkibani Robotic Laboratory, Artificial Intelligence Lab, amadi Internet Lab lairi. Tongan ba institute singdagi mahairoi lising amachani mukna makhoigi idea kaya puthokduna technology sizinaduna pot kaya puthokli. Power yaudana thau tingdana ising chingkhatuna miyamda yohanabagi mawong. Wari sanaba yaba robot. Imungda gas yorakpada automatically khanganlakpa. Mobile phone gi matekna mai muthatpa yabagi technology puthokpa yauri. Puthokliba ideas sing asi khul ama mafam ama natraga village ama identify tawduna pilot project tawduna kadai faba miyam da kana bapi bage haiba khudam onya takani haike mahakna makha taraduna hai hauzik asi IT gi jugni adubu triple IT da Manipur macha amata yauramde kari sunata ba satra gi election da di makhoi masel funai ngasagi nahasangna education da miyeng changduna science amadi technology da hena thawa yausinsi core issue da kok thada bagi mahuta issue na tabada focus piraga laire haina phungdokhi Purgina hasing se constructive positive mindset sense owning paramilitary forces army should towards northeast towards the Manipur mindset change over matam yore the we peoples towards the army the point yang me mindset over matam yore and I अखोगी यूथ सिंह से आइने नुआइतबा से ट्रिपल आईटी की नानै फंक्शन अमा ट्रिपल आईटी दा अखोई मणिपुर की सात्र मा यौरम दे करी गिनो खंगदब अदम आईटी की जुगने बट अदम द कंसंट्रेट तो वाट ब्रो अदम इलेक्शन गुम्बा सात्र की इलेक्शन दरी फुनै करी काना बगिनो करी दरमगे द इन सात्र की फनना बखोन बाय द गवर्नमेंट द मतम की होइना तौरकान चंगकान गवर्नमेंट पुन समिनरकान स्कूल फगदन बगी ओइरो ओजा वाट बगी ओइरो छात्र वाट बगी ओइरो तौगदब अखोई मसेन इलेक्शन द फुनरग लैरे अदुइ सरुकी सोमदा ट्रिपल आईटी की द अखोई की मी याव ngamdriba yengo je नीट की द डॉक्टर की एमबीबीएस की दो रिजल्ट yengo अखोई मी क्या यावगे अदोम दो ओइना अखोई फोकस पीद्रेबा नन इशू द अखोई इशू वनथोग लैरे इशू कोर इशू सिंग से मांग तारे कोर इशू सिंग से द अखोई कॉन्संट्रेट रोगा लेबाक सेमसी लेबाक kanji hari Sana khonabada Manipur gi haurak naha sing asi hena chungsinba ngamlabadi Chief Minister N Biren gi war on drugs asi hena mai pakpa ma oiba ngamgani haina Manipur gi Youth Affairs and Sports Minister Govindas Konthozamna phungdokre
Wafam asing ngasi Kakching Chumnang da leba indoor stadium da badminton masana da Khelo India District Center Kakching hangdokpagi thoramda Minister Govindas na phongdokhibani. Mahakna makhata na phongdokhibada Prime Minister Narendra Modi gi sana khotna bada pukning thogatpa amadi mipum khudingmak hakchang fana laigadabani habi wakhalon da Khelo India hongdoktuna Manipur da su Khelo India gi center kaya hangna ba khudong chaba pirakpa asigi manung channa Kakching District ki ahanba oina ngasi badminton masana da Kakching gi indoor stadium asida Khelo India District Center Kakching asi hangdokpani Khelo India ki center hangba asi district khakta natana subdivision sing su hangna ba pandam thamli haiki Badminton masana da Kakching District ki oina Khelo India District Center Kakching hangdopagi thoram ajuda Sports Minister Govindas Konthauzam Youth Affairs and Sports ki Principal Secretary C.H. Jabra Director Yas T. Fulen Deputy Director Yas T. Thoba DYSO Thobal Kakching T. Sitaranjana Sarukyakhe Ako'y ngasi Honorable Chief Minister na war on drugs ay ako'y nishagi mayokta atokwa lan naman sang may bakong siya masida ako'y na sana po na bada ako'y isa isusing nang naharol diba naharol siya ako'y mo absorb to kung magadi ako'y masay war on drugs ay naging na successful oy ba ano ba ako'y Honorable Chief Minister ni programa mo ako'y gani ay ako'y wakalon da sana kon abalom da ako'y isa isusing naharol siya kaya hena sih sekarang mana ba aku pun nak mana bina sih hawa kaya sih kamu jawab kalau yana koi Double engineer hariba BJP lenga ki sel putha bakok na ba amadi ina kira khunba singi furit khau chon ba pandam da yu legalize tong na ba warep lobani Prime Minister Narendra Modi ki horak from Gujarat na yu thingbang amlaga Manipur dana karigi ngamloi haina Congress ki makai degi phungdokre ngasi Congress bhawan da pangthokiba pawgi mi from da Manipur Pradesh Congress Committee MPCC ki Vice President Hareshwar Goswami na hai Kunai asigi nupi angang singi mathakta nishana piriba chaitheng singak thokna ba pandam da ngan lingai matam dagi ima oibi nupi singna lep tana thengna duna lakli masigi tayo na bada BJP lengak na yu legalize tongna ba warep lorpa asi laibak thibani yu yondra kunai asida naha sing thabak piba amadi nupi angang singi yaifana ba thabak thoram paket kani haiba asidi ta bada angak pa fawi afaba yu thapana hakchang sokloi haiba wafam asi miyam da minam bani wakhal lo singdi yaudana yu thingbang ngamlaroi Malem gi mafam ayam baluanya mag yu yon li haiduna lana propaganda tauduna pangang ngang pagi hainabi toksi khang da haitrabasu miyam gi mihut oirabadi akhang hai singa tanaduna thizin batangai fade haiki government na prohibition che tawna bu kona de pagal da ni haiduni na ngani pagal da bra haiduni question lai ado konan de haida hairo da ina ta hom thengda ba amasung khang ba khara da di yu li sing che ayam na so called workers ni hai a party political party memang defend there alo khara da supporter ni hai aduna taima police ki check la ta phawa la matam da police khud thaba ngam da ni hai se an official oi na masi report si adum lai aduna maram mojuna kai to ge ha ka da tonari si jamure phawa du yadre adu mini adai mini haidana phawa du ngamdrabani da makoi chu upai liti mogina to da hafta anum thamdare details thamdaro collect to da hafta khana dum loraga komaga dum hanabi natani ai samagna Chahi Nauribi Nupi Macha Amabu is that Manghan Lubagi, Protection of Children Against Sexual Offense, Pokso Eki Makada, Mara Lairi Haina Lautokraba, Haraudo, Maya Lekaidigi, Lesangtem Komai, Chahi Nifunipal, Apopa, Laikidraba El Bidu, Chahi Taramari, Jial Laiduna, Tabaksuhan Bagi Fado Amadi, Lupali Sing Manga Fine Tinaba Kona Kangan Kray. Amadi, Nauriba, victim Nupi Macha Adda, victim compensation scheme Makada, Lengak na Lupali Sing Manga Pinabasu Kangan Kray. Mara Lairaba Lesangtem Komai na English Anitarani Palgi, December Tara Mapalgi Numidang Wairampung Mangarum Tarapada, Nauribi Nupi Macha Adugi Yumgi storeroom that Namduna Ijet Manghan Ki Amadi, Taudo Adu Haiduk Labadi Hat Kaniki Hanki Haina, victim Gi Imung Manungi Makai Police Wakalaki, Adubu Janariba Komai Laikai Tadotuna Matam Kara Lu Labamatung, Masana Yana English Anitara Mapalgi February Tareta Police Changjarakibani. Imphal East Police Station Gi Sub Inspector R.K. Babinana, KSK IO Oina Thizinduna, Special Court Pokso Imphal East Char Sit Thangatuna,
कोर्ट ना चार्ज फ्रेम तौरगा ट्रायल चथरब मातुंग हाई कोर्ट ऑफ मणिपुर की ऑर्डर अमगी मातुंग इन्ना मखाताना फास्ट ट्रैक स्पेशल कोर्ट नंबर 2 मणिपुर दा ट्रांसफर तौरक्तुना पाखलखिबनी ngasi fast track special court number 2 na takiba wayel aduda khomai chahi tara mari rigorous imprisonment pibed natana lupa lising manga fine thigadabani karigumba fine thiba ngamdrabadi tha ahum jail la lainaba khanganki mioi asi court ngasi puthorapa matamda security personnel kayana jackson ngak senki panba yabadi leisang them khomaina bail da thoktuna lairingai da chahi asigi september tarani thoida mioi asna ijat manghan kiba nauri bi nupi macha aduda kumbi setupur maning laikai de laiba khangembam sanjay elias athoi elias pambai chahi kunipal na ijat manghan bagi thodok laikhi thodok aduda su khomai gi khut yawram badagi police na fagat khi thodok aduga mari lenina aina thingkraba manipur gi lal hawlu rpf pla na nupi macha ijat manghan bada january ba khomai amadi sanjay animak sibagi cherak piragani haiduna lauthorakhiba laikhrabani Nongna Semba Sivasena Manipur State Unit ki office ngasi singjamaida hawna bimatung ina sangga kray. Sangga ba aduga mari lenyana Nongna Semba Sivasena Manipur State Unit ki President Toijam Devanandana Hai. October manga da Uddhav Thackeray gi mityang makhada Mumbai gi Shivaji Park ta India pumbagi oina pangthokpa mifum amada Manipur da su office ama hangdokna ba pautak pirapagi matung ina ngasi office asi hangdokpani. Sivasena asi ahan badadi ama khakleirami adubu Mumbai da party asi ani thuklapadagi Uddhav Thackeray gi party asi mutanaba lamdam asida amuk hana thabak tawduna party asigi matik magun utpa tangai fade lakliba panchayat amadi MP election singda candidate puthokuna mai paknaba khonagani candidate oningba party asibu nungsibiba wakal manaba mioi singna party asida changlapa yakani matam pumna makta lamdam asigi issue sing amadi miyam gi oiba thabak thoram singda party asna angamba thakta khonaduna mateng pangani haina su mahakna phungdokhi Sivasena Manipur ki state ki office asi ki Bapupura da leirame adubu aikhoi hujik sida singjamai da hangjari bo office asina Uddhav Thackeray haiba agi group ki office October ki tarik manga da Mumbai ki Shivaji Park da on area ki oiba ki meeting ama pullaba matungda Manipur ki su aikhoi asigum laba Uddhav Thackeray ki office sama Manipur da hangtongaga ki thabak thoramsing tawba hawro haibagi oktak matungina ekoi sigi office asi hangjabani khoi office asi matam punamakta miyang gidamakta ka Manipur ki praja sing yenaga thabak tawjagani Chingmairong Youth Welfare Association, Chingmairong Development Organization amadi BJYM gi team na mioi manga dagi hasmola kauta taruk amadi bal amada pik thana yawba brown sugar amadi syringe ahum ngasi numit yungba pung tarani thoi tarakpa aduwaida ima panthobi laibung dagi fagat kre chawrakna lupa lising kuntra manga nifurom gi oigani hairi Chingmairong gi akoi beda nisa chaba amadi nisa yonba mioi sing changba yaroi nisa free oiba mafam ama ohena bagi damak CYWA amadi CDO anina makata na hona kigani haina CYWA gi General Secretary Takhelamba Maheshwar na phungdurakli mahak na makata raduna hai CYWA CDO amadi BJYM gi team amana akak namba pa ama phungbadagi ngase ayuk pung tara aduwai digi ngaiduna laikhi madugi matungda mioi ahum lakhi makhoi gi manungda second MR da bara da laiba mabat me chahi kun tarukni mahak na drug sing adu ukrul dagi lakpa mioi mari da drug sing adu kutsinyaringai da fagat khibani mahak na makata raduna hai Chingmairong gi army camp su lairiba school ama su lairiba lamboi chinghariba mafam asida laiba ima panthoibigi laibungda nisa chafam oirakle senglaba ima gi khubam asi mangthokpiganu makhata na Chingmairong gi akoibada nisa thingbagi khongjang club asnan leptana chathaki gani haina phungdokhi Hojik lairiba Chingmairong mang lakai gi mayamna lamboi chinghari su khangnaba army lairiba ching sigi parengje army laina school am su lairi school ki compound sida nisa chachan ba adagi lai harawham sida nisa chachan ba si akoi club na toina thengna jaraga toina faraga itatatna faraga akoi gi rehabilitation center daga thamdana akoi si kagi matik thengna duna laabne duna yarigai di akoi gi mafam sida laaga sigumba school gi jaga aduga lai gi senglaba jaga sida matung manau akoi gi nisa chachan ba adagi fathawdi tawbuse tawbidana baina akoina club ani saiwa hamsung sidogit makedigi hajani
Lilong Police Station ki team amana ngarang pau ama fongbadagi ILP gi verification drive chatpa matamda illegal immigrant oiramgani chingnaba ama thengnabadagi mahapu detain tawduna verification chathapa matamda Bangladesh gi oiramle haina state ILP monitoring cell gi in charge su oiriba DIG range to Warngam Ningsen IPS na fongdorakle Wafamasi ngasi Thobal SP Jogesan Rahobizam Lilong Police Station ki OC Thingbaizam Fulachan yauna Lilong Police Station da pangthoke ba pawmi singa unaba mada haikibani Police na farba miyoy adudi Bangladesh ki Chapai Nawabganj District ki Sivagunj Police Station ki manung chanba Piyali Mari dagi Muhammad Ramjan Ali chahi kuntra manga apokpa MD Zalaluddin Kawi Hairi DIG Warngam Ningsena makatana hai Faraba miyoy asigi maramda thizinba matamda mahak asi April 18 2023 matam helaba visa pagina lairamba dagi pharuraba miyoy oiramki chahi asimaki April 16 mahak judicial custody da jail da thamkiba miyoy ni lisagani kunithoi ge February 10 da bail lauthoklaga court ta appear tawraga lairamba miyoy oiramki makhatana kumna thizinba matamda mahak Manipur da changba amasung thopagi record lairammi scrap dealer gi business ta su chenaramle haiki illegal immigrant ni chingnaba miyoy ama laire haina pau pirakpadagi mahakpu lokhatpa ngambani hairaduna mahakpu lokhatlaba matung mahaki safety ki damak ngasi 3 IRB complex ki NCO barrack ta laiba foreigner transit center detention center da thamnagani mahak athubada conviction pi nabaka na hotnari hairaduna conviction pi raba matung Bangladesh ta thindokragani haiki DIG Warngam Ningsena miyam da appeal taraduna hai Miyam na amadi CSO singna illegal immigrant ni chingnaba amadi ILP matam helaba miyoy sing thengnaba thoklabadi anakpa SP natraga OC singda pau PBU logi matung ina chapchaba action lawgani haiki Andak 10 February 2022 the bail la thokraga court ta appear tawra lairambane madubo 17 August 2020 da gidi parents issue handare magi se adu Paumi na piba da sigumba mi leire haibada koina changraga ma si pick up tawba ngambani madu pick up tawraga ma gi safety gi damak machine pasi ngasi 20 October 2022 da foreigner transit center detention center transit center ekoi 3rd IRB JSO barak Thobal da declare tawre madu da thamani mashi kesi Thobal district police na kan ordinary machine pasi athubada conviction pi ningai haina pi graba matung da ekoi machine pasi chap chana formal deportation process haibisi lokat laga Bangladesh da thindokrani Tongan bakhabi show special commando unit amade nupi police ka loinana achal awok singh hatta center Masjid Road New Lambulan second street tribal market manakta check tobada miyoy ani brown sugurga konana fare ngarangi operation adu khabai show gi SPTS Krishna Tombi ki midyang makhada Subedar L Bebekanandana luchingduna amadi jamandar Thangminlen Khongsai amasung women police station gi officer in charge J Gitanjali ga loinana achal awok singh check tobada miyoy ani yamna chingna ningai oba mawngda khongna lakpada Kham laga wahang pong sa tabada fabani hairi. Farba miyoy ani adudi dai khoting haukip chahi yangkhai ni thoi mapureba ISB Holsai haukip amadi Khailen Khup haukip chahi kuntrama thoi apokpa ISB Holsai haukip Sandel district ki Chakpi Karong subdivision manung chanalaiba Longja village takini hairi. Makhoi anina brown sugar packet ani plastic polythene amuba amani yom laga puramani hairi. Plastic polythene bag adu amana gram chawnga supna taret amasung amana gram chawnga supna mapalrom lummi makhoi degi Airtel SIM card yawba mobile phone ani amadi paisa oina lupa lising aniga chawnga yangkhai su fagat kre hairi farba miyoy amadi polam sing adu Porompat police station da makhatana thizin humjinaba sinakre hairi Ngasi District Skill Committee Jiribam Central Institute of Petrochemicals Engineering and Technology CPET Imphal Napuna Sinduna Jiribam ki school amadi college da 2 days awareness cum career counseling program ama school and college going students and unemployed youths of the district haiba awareness thoram pangthok kre ngasi gi oina Ziri college kadam tala Lal Pani High School amadi Ahmedabad High School singda awareness asi pangthokhi Pangthokeba awareness asigamari lenyana District Skill Committee Jiribam gi member Konjengbam Dayanandana
hai. Ngasagi Career Counseling Program asi District Skills Committee Ziribam amadi Central Institute of Plastics Engineering Technology CPET ani na punna khutsam nazaraga Ziribam District lairiba school amadi college ka riba amadi tabak fangdriba naha singna CPET na piba courses makhoidagi fangba yaba khudong chaba singi matangda khangan nabagi damakta sinba program ni ngasagi program asi sinbagi maru eba pandam di district asal lairiba naha sing asna karamba tabak tawraga makhoina masa matomta maromdom lepchu naba institute antraga atopa industry da thabak fangnaba sinba program ni haina mahakna phongdokhi Institute of Cooperative Management Imphal na Manipur State Cooperative Bank Limited ka khutsam na sinduna Technopal Lamps Cooperative Society Limited ki nong magi aba Financial Literacy Awareness kam Members Education Program ama ngasi Technopal District ki Khopinom Village laiba MTM Hall da pangtokre Technopal Lamps Cooperative Society Limited ki President M Lunmin Lal Hawkip na Chief Host oyuna pangtokhiba ngasagi thorom aduda Manipur State Cooperative Bank MSCB ki President P Ranjit Lunyana Institute of Cooperative Management ICM ki Director Rangam Lian Aimol MSCB ki Board of Director Mangi Ibo Chauba Technopal Lamps Cooperative Society Limited ki Managing Director Pramodini amadi Sanjeev Irungbam CSPCL MSCB na saruk yaki Imphal da nungtigi fongba pauche Morning Bell gi sub editor Laisram Rega na masagi anaba mana maram oduna ngarang October gi tang 18 da North AOC da leba Ras Medicity da laiki dabada amju amasung EZM na awaba phongdokre Laisram Rega Imphal East District ki manung chana leba Khurai Lairik Ingam Laikai dagini mahagi apikpa machanupi amadi loinyabi lehauri amju gi President Wangkhemcha Samjai na preside tawduna awaba phongdokpa mifum ama Manipur Press Club da ngasi pangthoki Mifum aduda laikhidraba Sri Laisram Regan gi mafamda ikai khumnaba utuna amadi mahaki thawaina mapugi laikolda ingna chikna lairuna ba thongni zaduna minute ani 2 minute lepki ngasagi mifum aduda Sri Laisram Regan na paumi ama oina tawramba thabak sing saruk yakiba singna na hongna na ningsingki mahakna manung matam chadana khanguduna laikhidaba asna mising yamjadraba paumi gi khunai asida chawna mangjabani haina lawi laikhidraba Laisram Regan Manipur da fongba pauche People's Chronicle da sub editor ama oina thabak torambaga loinana hauzik Morning Bell pauche da sub editor ama oina thabak toramki Laisram Regan gi imung manung marup mapang singat nang horiba awabada mifum aduna saruk yari haina amzu gi General Secretary KS Now bana phungdorakli October 10 da pangthokiba People's Convention da warep nakibagi matung ina ngasisu SDGCM amasung chatminari ba lup singi thomi marfu romna Minister L Susindrom Maitegi Khurai lamlong mamang da leba yumda thomjinki matam aduda Minister Masa Lairam khide adubu imung manunggi mioi singna Minister da pau piraba matungda Minister Masa ngai haktang lairaga lakhi amasung miyamga unakhi SDGCM gi mihut singa unaduna wari sanaraba matungda Minister da memorandum singsu pisinki lemhauriba Minister Singh MLA Singhi yumda su makata na thomjinki gani haina ke Bogen Rojit General Secretary SDGCM na phungdorakli Bisnupur District ki Kumbi Lai Ising Chaibi ki campus da lairiba Kumbi Santhong Upper Primary School da Kumbi Municipal Council amadi CRED anina sinduna amot akai fataba mafam chana thamnabagi matangda awareness ama pangthokre mifum aduda Kumbi Municipal Council gi EO M Inaubi K Indra Kumar National Teacher Award Day ex Councillor Singh K Estilo Tamamadi W Megasandra amadi T Lakhendra Secretary CRED na sarukya ke thorum aduda K Indra Kumar na haikibada Low pari lak ani lairaba Manipurda season amada chariba talab atai lawbukta puriba pot amata pikhalakte loinyana lawda natraga lakhongda nalada loinya thadai masina putharaklaga turenda pata atai chana thaknaba achauba ising sizinariba pukrida mafam kayada chaithorai masi kanana ngakadauri kanada hairudoino amadi karamna kangadage haiba asi aruba mani haike masi youth amadi student singna munna khanba amadi sit sangbada diet lawba mathau tai lodina ima sing nupi kunai nasu diet lawba changi haike mahakna makhatana asigumba luraba tanfam asda municipality na matam naina Amot akai siang bagi pakhat liba asi thagatli matam chupada mana hek ngam liba makai miyam gi thabak tawgani haiki
Kakching ki local singa lariba low pari lising tara romda ising piriba amadi kakchinga khulona bada lariba ireng ban khulgi water supply scheme gi ising lawfam oiriba Kakching ithai khong fat pagi thorom ngasi pangthokre Kakching ithai committee na sinduna pangthokiba thorom aduda sengmai turel gi matakta sariba dam miyam na Kakching ithai maru haina khangnariba mafam aduda amai bana laithau tawroba matungda dam gi thong thingduna khong fat pagi thorom adu pangthokhi Kakching ithai khong fat pagi matangda Kakching ithai committee gi president yangkhom achong na hai ipa ipu haktagi Kakching ithai maru dam semduna amadi khonglam tawduna Kakching gi lauren yauna Kakching gi maru eba lawfam sing amadi Kakching gi khulona riba lawfam kayada ising piduna lawu singu tawna duna lakle law pan ba yaba matamda Kakching ithai maru gi dam asi thingduna Kakching ithai khongda ising tharakduna law panai Lawrok matam yorakpada amuk dam gi thong ase thingduna ising thingduna thamlaga lawkol da ising thajanabagi damak khong thinglamba sing amuk sit nana fatoktuna law lokpada hena khudung chanabagi damak khong fatpagi thorom pangtoktuna lakli Kakching ithai committee na mapung oiba dang lawduna ithai lakhong ase matam chana fatpa amadi thingbagi thabak pakhatuna lakli achong na makha taraduna hai Ithai khong fat khabanina khonggi lairai hogaiduna yan khaiduna nga faba thingen thugaiba khongda fatta hogdi thada bibagi thabak tobiganu khong ase lawmi kayagi maru oikraba thawaini phungdorakhi Ziribam Municipal Council na Pradhan Mantri Awas Yojana Housing for All Urban Bharat Pumbagi Oina North East Bharat Amadi Hilly State Singi Manungda Ahum Suba Best Performing Municipal Council Lisangani Kunma Thogi Mana Fungbangam Kre Aduga Manipur State na Special Award of Recognition to State with Best Visibility and Coverage ki Award su Fungbangam Kre Ngarang Gujarat ki Ras Kota Laiba Sastri Maidanda Numit Humni Chupna Pangtokadaba Imphal Ngapigani Indian Urban Housing Conclave Thasagi Tang Tara Mapaldagi Kunma Thoi Fawa Chathakadaba Indian Urban Housing Conclave Kam Expo Thoram Asi Honorable Prime Minister Narendra Modi na hudoki bagalonya makha tarakpada Minister of Housing and Urban Affairs Hardip Singh Puri na award sing adu matang kutsina kibani Ziribam Municipal Council ge oina Council asigi Executive Officer Moirangthem Surjit Singh amade A Manmohan Singh Section Officer aduga State ki oina di Mahut ki Director Robert Singh Khetrimayum Soram Arunjit Singh aba A Specialist amasung RK Johnny Singh Civil Engineer na award asit lauki Hariba competition ase Ministry of Housing and Urban Affairs Government Sinduna Pangthokpani Hari Moirang Municipal Council amadi CRED Moirang na Sinduna nongmagi oba garbage fata haudi mafam chana thamnabagi matangda awareness campaign ama ngasi Diligent Public School Moirang amadi Khoyol Kaitel Moirang da pangthokre Thorom atuda resource person oina CRED gi secretary T Laikendra na school gi mahairoi singda wet amadi dry waste ki matangda wa ngangke Tungda EO inaw bina hakibada Aikhoidagi puthokliba nomagi sizinariba pot chaitagi lemhoba fata hodi pot sing mafum chana loisinba amadi sizinaba yaba pot sing lokhatlaga sizinaba wafam thamke mahakna makata na hakibada pot hundokpa matamda akangba achotpa pot tongan thamnaba wafam thamki loinana garbage lehendana bahotna si haike Thormatuda local club sing amadi Moirang Municipal Council gi ward number 1 10 amadi 11 gi members sing na sarkyakhi Thasigi taran thoidagi Ziribam gi Babu Parada laiba Ziribam Higher Secondary School gi sana bungda team taret na saruk yaduna All Ziribam Sports Association sinduna satharakliba tara taret suba and Hari Charan Memorial Sub Junior Boys Under 15 Football Tournament lisangani kuni thoigi ngasi sana ki ba match ta PYC na PSG bu goal ani amada mighty ba PK hayingi match ta KSC amadi Ziri FA ga sanagani ngasagi match asida Ajis Haider na center referee KS Nila Kamal amadi Nailana assistant referee 1 amadi 2 oiki aduga fourth referee na M Prem Chandra oiki tournament ase Ziri Bajar da leba N Prem Sankar na bahaki laikhidraba mapa bungi mamingda katpa tournament ni highway State asigi oina hoki pung kun mari da mioi punna taru positive oikre mioi amata siba yakhidre COVID-19 command control room dagi thador kwa report amagi matung inna hoki pung kun mari da nupa manga nupi ama punna mioi taru positive oiba yakhre hauzik fawbada punna mioi listing aniga chamani fu mapal laikhidre State asigi oina hauzik fawbada mioi lak ama listing kuntra mapal ga jani pal humpu ma thoina positive oikre masigi manungda mioi lak ama listing kuntra tareka chatruk marfu marina recover tobangam kre Active case ta mioi kunipal lairi recovery rate na chada marfutara nipal dasmik mari ni hairi
Loisilakpada maroiba pau mukana pisari. Lamdam asigi Mahiroi Sing Union ki mikhalda hena pukning jangli information technology ki lamzelda saruk yabadi yamna nemli haina chief minister na fundokre. Sana khotna pada hauruk liban nahasing asi hena yahan bangam labadi war on drugs mai papangam gani haina Manipur ki youth affairs and sports minister Govindas Kontauzam na fundokre. Double engine hariba BJP lenga ki sel putha bakok na bamadi ina kaira khunba singi furit kau chona ba pandam da you legalize tong na ba warep law bani haina MPCC na fungdorakli. Nupi macha amabu izat mangan lubagi lesang them khomai pokso ek ki makhada chahi tara mari jail da laiduna thabak suhan bagi fadok amadi lupa lesing manga fine thina ba ko na khangan kre. Amadi hauki pung kun marida Manipur gana COVID-19 ga anoba case taruk thengna kre asiba amata yaukidre. Poni TV ge prime time Manipuri pau miyang tabli basingbu amokana khumjari.